जिरीबामदा कुकी न लांदारख्रे पुंग अनि हेना कापनख्रे चेक पोस्ट थुगाइरमले फार्म हाउस मै थारमले हाइरि KNA gi केडर अमा ngarang numidang duty chatpada cycle turel kuki singna KS molen turel haina kobada tasinbadagi thiba khangkhidre hariba KNA gi केडर asi Assam gi Karbi Anglong dagi ni mamingna mangminlen lun kim kawi Assam ki Karbi Anglong district taba kuki KNA sing kangpopi da laktuna kuki gi lan pangba lakpagi khudam phangle Karbi Anglong dagi KNA केडर kaya kangpopi da station tawraga lairi hairi kuki gi area da pochai pusinba gari sing changaloi dauri kuki lamhen tu hen basingna kangpopi da naga gi truck ama mai thakiba thogdoka mari leinana Senapati District Students Association SDSA na Senapati headquarter da famliba dukandar singna kuki phurupta pochai yonba athingba thamkiba khungjang adu lakadori baning thokaba numitagi hena kansilakadori hairi ngarang SDSA na phamkiba mifam amagi matung ina ngasi phawba truck mai thakibagi thogdoka mari leinana kuki singna lale hajaraktabana maram oiraga Guwahati amadi Imphal tamna lakpa gari sing salan check tawbagi thabak chathagadauri karigumba polam sing adu kuki gi area da pusingadaba oirabadi phajilaga thamba natraga mamai laiduna halan kibagi thabak chatharagani hairi akhak arau yauna akanba nong suraba yai Indian Meteorological Department gi Meteorological Center Imphal na ngasi thokpa chirolamagi matung ina Manipur gi apunban district taraga tarukta ngasi dagi horaga lakliba tang mapan fawba yellow alert lauthokhibaga loinana district sing asigi tongan ba mafam kayada khakpa lawba yauna akanba nong suraba yai hairi Cheroladuna makha taraduna lakliba tang taradana Tamelong Senapati Ukrul Kamjong amadi Sandel district ki mafam kayada paksana nong churaba yai hairi ngasidagi horaga lakliba tang mapan phawba yellow alert lauthokhibaga loinana miyamna nong singgi matangda mari leinaba department gi update oiba paulongnaba su khangalakli Myanmaris ani Mizoram district jail dagi nanthokduna senkre AK-47 assault rifles lalon itik tawbada chenaba Myanmaris ani haukiba jun taradagi Mizoram Sirship district jail da leirakhiba adu jail manung dagi nanthokduna senkre hairi thaudoga si ngarang numidang jail da leiba inmates singa volleyball match sanaba luaraba matung store room da volleyball adu thamba changbada mi komba tanja yenglaga main stream dagi nanthokduna senkibani hairi jail dagi nanthokduna senkraba miyoi adu Myanmar lesion dagi Lansan hima chahi nifu mari amadi lainun nema chahi kuntraga mathoini hairi thaudoga siga mari lainana district jail superintendent na FIR ama register tawkhre hairi ngarang laimakong army camp da kuki khulai pai bakhara nomai kapsinlamme hairi adubu makhoi nanthok tuna senkre army camp na nomai kapsinlamme sing adu kana thiri hairi